Sen thum lana sizinabagi maralda NIT gi assistant research suspend tawkre. National Institute of Technology NIT Manipur Da assistant researcher oina thabak tawba laikangbam Dorendro Singhabu sen thum lana sizinabagi maralda institute asina khudaktagi suspend tawkre. NIT Manipur gi media cell program coordinator na khuyek piduna thadorakpa chirol amada laikangbam Dorendro Singhana mahakna pairiba famadubu niyam lana sisinaduna telthum sisinabagi kanglon kaina thabak thoram kya chatakiba amasung institute asigi employee amana tawgadaba masagi mathau masak khangna pangthok raktabadagi mahakpu suspend tawkibani iramasigi matangda institute asigi board of governor POZ gi kuntraga taruk amadi nimpuga manga subada mifam khanakibasu laikre khana baduda BOZ gi maikaidagi mahakki mathakta lairiba disciplinary proceeding adu loisinnabagidamakta tangai fadana laikangbam Dorendro Singhabu suspension order thokibani senthum lana sinnakibagi matangda L Dorendro Singhagi mathakta chatharakiba investigation asibu niyam sumna chathanabagidamakta mahakpu mahakna pairiba fam adutagi suspend tokibani suspension da lairingai mari lainaba authority da khangalamba tawdana Dorendro Singhana mahaki station thadokuna chatpa yaroi amadi government rule gi makhada phangpham thokpa allowance ti Dorendro Singhana phangani hairi NIT Manipur thadorakpa chirol asina makhata na hai laikangbam Dorendro Singhabu suspension order pikiba simhapu mara leire haina piba order amanate tangai fadana mathau taba procedural measure laukhanabagi damakta order asi thokibani Central Civil Service Rules 1965 ki makhada mathau taba action sing laukhalagani su hairi Myanmar gi Khutlai Paiba Kangbu ama Manipur Da Changsinkhre Hairiba si aranbani police social media da Myanmar gi Khutlai Paiba Kangbu ama Manipur Da Changsinkhre haina video ga konana thagalakliba adu aranbani hairiba video adubu share tawriba singi mathakta ain gi oiba akanba thabak lokhatpa yai haina Manipur police ki maikaidagi clarification ama issue tawkhre clarification adugi matungina hairibana asigumba video sing social media thagalakhiba asi miyamda akki tujungba pokna bohonabani maramaduna police ki maikaidagi asigumba aranba information sing circulate tawriba singi mathakta legal action lokhatpa yai haina akanba warning tawrakli state asida lairiba security force sing yauna border area da deploy tawriba security force sing mikupna hum sing na lei miyamna asoi angam thokana ba amasung santi thamna bagidabakta mathau taba measure sing lokhatli State asigi district khudingmakki khudongthiningai oiba jaga singda area domination amasung search operation singba thabak lepna chathari national highway singda gari sing asoi angam yaudna free da chathok kasin yana bagidamakta sensitive area singda security convoy sing piri masigi mathakta Manipur gi ching amasung tampaki tongan mafam singda checkpoint chama taramari hangdoktuna thabak tawri maramaduna miyamna aranba video amasung measure sing thajabiganu haina appeal tawri hairi Security Force na hawkhiba numit humni asigi manungda district anida lam acre chanida tharamba poppi yantatkre Security Force na leptana chatharakpa anti narcotics operation ge manung channa hawkhiba tang tarani thoi dagina taramari fawbagi senapati amasung kangpok pi district lam acre chanida tharamba poppi pambising yathatuna Manghankhre hawkhiba tang taramari da lam Laising Phai Hills Range Thawai Kuki Hill Range Ali and Tora Village Hill Range amasung Kasai Tikol Hin Range yauna Ukrul District ki tongan fam sengda lam eka chamaga tarahumdoi da tharamba poppi pambising yathatuna Manghankhre operation aduda poppi thariba jaga sing aduda leiramba farm hut tarasu amang atathok hanke hawkhiba November 13 dana Security Force na Forest Department yauna atopa government agencies singa loinana Litan Police Station gi Mulan Hill Range da lam eka kuntramanga tharamba poppi pambising yathatuna Manghankhre Loyana maphamadu da lairamba kangpoksam ahum su amang atathokan ki November 12 dana Kangpokpi Police Station ge manung chanba Thonglang Akutpa amasung Thongjang Him Range da lam ekar yankhaitar ko tharamba poppi pambising yathatuna Manghankhre farm sing aduda lairamba Kangpoksan 18 harbek tara amasung tumbek 8 amasu amang atathokan ki atopa operation amadana ngarang November Taramari Security Force na Senapati District ki Maram Check Post ta Assam ki MIYOI ani kani kg 35 gram ani ka kona na faki pharama MIYOI sing adudi Fazu Ali amasung Aimul Haq kawi hairiba operation asi Security Force na hausi state asida drug maru fangna muthatnaba paikhalakliba asigi manung sana sathakibani hairi
Manipur Paiba flight singe atoman hantahanaba Imphal to Bangkok passenger service lehenaba additional CS na Ministry Da Changsinkhre. State asiga mapalamga samnariba flight service singa atongman kahena wangliba asi handahanaba helicopter service masing hengathanba amasung Imphal dagi Bangkok fauba sayol amagi manungda amuk khaktang oirabasu flight service lehenaba Manipur Sarkar gi Additional Chief Secretary Anurag Baspai da hiram asiga mari lainariba Bharat Sarkar gi Ministry of Civil Aviation gi Secretary Da Changsinkhre Hairiba Pau asina makhatana haribana Bharat Sarkar gi Ministry of Civil Aviation gi Secretary Nina recite tawraga pangthokiba mifam amada Additional Chief Secretary Anurag Baspai gi maikaidagi Imphal amasung atopa state singa samna haliba Indigo Airlines Air amasung Air India Express ki flight kya tongmansing asi kahena wangbana miyamda khudongsadaba kaya mayoknare lebak asigi North East state sing da operate tawriba flight sing gi atongmandagi Manipur da operate tawriba flight sing gi atongman asina kahena wanglei mamang tha October 15 dagi state asida operate tawramba flight service sing su handakre flight kya tongman kahena wangma amasung flight masing handakiba asina miyamna awaba amasung khudongsadaba kaya mayoknariba asigi matangda Civil Aviation Ministry na mijeng changbiduna mathau taba thabaksing paikhatpiu mamangi matamda Imphal to Aizawl Imphal to Dibrugarh Imphal amasung Imphal to Silchar to Imphal flight service leirambadu cancel tawkhre hiram asigi matangda su ministry gi maikaidagi mijeng changbiu Imphal dagi Bangkok fauba gi passenger service amasung cargo service asi sayol amada yamdrabada amuk anirak thambiu hiram asigi matangda lamdam asigi miyam industry amasung association kayana su yamna kana demand lairibani state asigi district singda lairiba helicopter service asisu hengathana bohanabiu hojiki oina Powal Hans amasung GBH Elna nomada amukhaktamak service tawri helicopter service asina passenger singdagi lauriba baragi mamal asisu manade baragi mamalgi matangda khenaba lairiba se ministry na mijeng changbiu thawong asi Ministry of Civil Aviation amasung RCS Udalga yanakiba sing adugi mayoktani Kamjong District Sanapati District amasung Ukrul District ki oina special guest sing chathoka sin tawbaga mari leirana helipad chambiu Imphal International Airport ki maming asi British International Airport oina maming onthokuna lauthokpiu haina taksinke Additional Chief Secretary Anurag Baspai na lamdam sigi air connectivity ga mari lainana pukhalakiba wafam sing adu Civil Aviation Ministry ge Secretary ge maikaidagi yamna haksina tabaga loinana hariba sing adu tabakta onthoknaba mari lainariba ministry ge official sing da pukhatuna khanagani haibagi thajaba piraki hairi Delhi da Manipur dagi MIYOI amma mafang khangdana mangkhre haukiba October 16 ta Delhi gi Monirka area da Manipur dagi Kaikho Daikho kauba MIYOI ama mangkhibadagi hojik phawba tiba khangdri pau asina makhatana haribana Kaikho Daikho hariba MIYOI asi mahakna mangdringagi mamangda October 13 ta mayumda hanaba flight ticket book toramani haukiba October 13 ta MIYOI asi Monirka da leiba mahakki manaw nupagi manakta iroi loiba oina leiramkhibagi CCTV da uba phangki mahak mayum makai panana masa ahum leire atopa thaudok amadana November 13 da Delhi gi Monirka dagi Paul Lamkang kauba MIYOI amasu mafam atuda mangkhibagi thaudok leike thaudok ani asiga mari leirana ngarang Naga Student Association Delhi Mau Student Union Delhi Lamkang Kurchup Naw Kunpun Delhi amasung NSUD Tribal Unit nasinduna paksana tibo humbagi tabagatakre maduda Paun Lamkang hariba MIYOI adudi Monirka gi jaga amadagi phangba ngamkre adubu Kaikho Daikho di hojik phawba mafam khangdri hairi